ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯥꯝꯇꯣꯟꯁꯦ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯇꯥꯔꯝꯃꯤ ꯀꯨꯏꯅꯁꯨ ꯃꯥꯝꯇꯣꯟꯁꯤ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯛꯑꯕꯅꯤ ꯆꯍꯤꯁꯨ ꯌꯥꯝꯂꯕꯅꯤ ꯃꯥꯝꯇꯣꯟꯁꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯥꯝꯇꯣꯟꯗꯤ ꯃꯗꯥꯎꯗꯨꯝ ꯌꯥꯔꯦ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏ ꯁꯦꯟꯁꯨ ꯄꯥꯏ ꯍꯥꯏ ꯐꯔꯦ ꯐꯔꯦ ꯌꯨꯝ ꯉꯥꯛꯆꯔꯅꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯒꯗꯤ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯃꯥ ꯁꯦꯟ ꯄꯥꯏꯔꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯌꯨꯝ ꯉꯥꯛꯅꯤꯗꯤ ꯈꯜꯂꯨꯅꯨ ꯀꯩꯅꯣꯝꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯝꯇꯣꯟꯗꯣ ꯃꯥꯒ ꯆꯍꯤ ꯂꯦꯡ ꯃꯥꯟꯅꯕ ꯑꯃ ꯀꯣꯛ ꯊꯤꯖꯤꯟꯒꯦꯗꯤ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯝꯇꯣꯟꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯤꯗꯨ ꯃꯁꯥꯅ ꯌꯥꯗꯅ ꯃꯥꯝꯇꯣꯟꯅ ꯅꯝꯗꯅ ꯆꯦꯟꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯗ ꯑꯣꯟꯈꯠꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨꯗ ꯃꯊꯥ ꯁꯥꯟꯅꯔꯝꯃꯤ ꯃꯥꯝꯇꯣꯟꯗꯒꯤ ꯅꯨꯄꯤꯗꯨꯅ ꯁꯦꯟ ꯊꯨꯝ ꯇꯞꯇꯥꯅ ꯂꯧꯊꯣꯛꯄꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯃꯥꯁꯨ ꯇꯣꯏꯅ ꯃꯥꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨ ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤ나 ꯁꯦꯟ ꯊꯨꯝꯒꯤꯗꯤ ꯀꯌꯥꯕꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯥꯝꯇꯣꯟꯁꯤ ꯄꯨꯂꯤꯁꯇ ꯐꯥꯍꯟꯕꯤꯔꯒ ꯅꯨꯄꯤ ꯐꯥꯕꯒꯤ ꯀꯦꯁꯇ ꯃꯇꯝ ꯀꯨꯏꯅ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯊꯝꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯍꯦꯟꯅ ꯁꯦꯟꯁꯤ ꯐꯅꯌꯥꯝ ꯇꯤꯡꯉꯝꯃꯤ ꯃꯥꯝꯇꯣꯟꯁꯨ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯤ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯀꯌꯥ ꯏꯊꯣꯛ ꯊꯣꯛꯑꯝꯗꯦ ꯏꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯃꯥꯕꯨ ꯍꯣꯏꯒꯁꯨ ꯋꯥ ꯇꯥꯟꯅꯔꯒ ꯃꯇꯝ ꯈꯔ ꯃꯥꯝꯇꯣꯟꯒꯤꯗ ꯂꯩꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯏꯃꯥꯁꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯅꯨꯃꯤꯠꯇꯣꯏꯁꯨ ꯏꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯆꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯌꯥꯝꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯐꯣꯟꯗꯤ ꯕꯦꯇ꯭ꯔꯤ ꯀꯌꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯁꯥꯏꯂꯦꯟ ꯃꯨꯠꯇ ꯊꯝꯃꯒ ꯄꯤꯈꯥꯎꯗ ꯍꯥꯞꯄꯕꯖꯥꯠꯅꯤ ꯀꯣꯟꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯤ ꯃꯤꯁꯀꯣꯟ ꯐꯅꯌꯥꯝ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ ꯈꯨꯗꯛꯇ ꯑꯩꯁꯦ ꯍꯜꯂꯒ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯨꯕꯗ ꯏꯃꯥꯁꯦ ꯀꯞꯄꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯥꯝꯇꯣꯟꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯒ ꯏꯃꯥꯅ ꯃꯅꯤꯡꯗ ꯀꯣꯜꯂꯤꯛ ꯐꯦꯡꯉꯤꯉꯩ ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯃꯈꯣꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯅꯣꯏ ꯃꯥꯝꯇꯣꯟꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯑꯣꯛ ꯍꯣꯡꯅ ꯀꯞꯄꯛꯏ ꯑꯩꯁꯨ ꯋꯥꯗꯣ ꯇꯥꯕꯗ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯍꯧꯖꯤꯛ ꯊꯨꯅ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯕꯕꯥꯗ ꯄꯥꯎ ꯑꯃ ꯍꯥꯏꯐꯦꯠ ꯄꯤꯈ꯭ꯔꯒ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯑꯩꯅ ꯌꯧꯔꯛꯄꯗ ꯃꯥꯝꯇꯣꯟꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯊꯥꯡꯇꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯕꯣꯛ ꯃꯣꯏꯁꯨ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯆꯩꯔꯛꯏ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯣ ꯑꯊꯨ ꯑꯀꯥꯏ ꯌꯨꯝꯗ ꯀꯔꯤ ꯊꯣꯛꯏ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯆꯠꯂꯣ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣꯝꯗ ꯑꯗꯨꯝ ꯊꯣꯔꯛꯏ ꯃꯥꯝꯇꯣꯟꯁꯦ ꯃꯩ ꯆꯨꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯃꯥꯝꯇꯣꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯈꯟꯈꯤꯕ ꯑꯗꯨꯃꯛ ꯍꯦꯛ ꯊꯣꯛꯏꯗ ꯃꯥꯝꯇꯣꯟꯅ ꯑꯉꯥꯡ ꯃꯆꯥꯗꯨ ꯆꯦꯟꯖꯔꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯆꯔꯝꯃꯣꯏꯗꯕꯅꯤ ꯈꯜꯂꯝꯃꯤ ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯒ ꯂꯩꯖꯗꯕꯒ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯁꯨ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯃꯔꯨ ꯐꯨꯛꯅ ꯌꯥꯟꯊꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯦ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯂꯩ ꯕꯕꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯃꯊꯪ ꯃꯊꯪ ꯐꯣꯟ ꯇꯧꯔꯛꯏ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯏꯃꯥꯟꯅꯕꯈꯩꯒ ꯋꯥꯔꯤ ꯇꯧꯏ ꯃꯥꯝꯇꯣꯟꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯝꯕꯅꯤ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯁꯣꯠ ꯎꯆꯤ ꯍꯧꯗꯣꯡ ꯁꯥ ꯁꯟꯅ ꯀꯩꯒꯨꯝꯕ ꯑꯃ ꯃꯈꯣꯡꯗ ꯆꯦꯜꯂꯒ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯑꯩꯁꯨ ꯇꯨꯡꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯍꯦꯛ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯂꯐꯨ ꯃꯈꯣꯡ ꯈꯔ ꯁꯨꯛꯄ ꯃꯄꯥ ꯑꯗꯣꯝꯗ ꯃꯥꯝꯇꯣꯟꯒꯤ ꯁꯑꯣꯡ ꯁꯗꯥ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯈꯤꯕꯗꯨ ꯃꯗꯨ ꯑꯩꯅ ꯎꯍꯧꯈꯤ ꯃꯗꯨ ꯎꯕꯗ ꯑꯩꯁꯦ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯩꯅ ꯚꯥꯏ ꯐꯣꯟ ꯊꯝꯃ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯀꯤꯖꯔꯛꯇꯅ ꯑꯩꯁꯨ ꯍꯥꯊꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯂꯩ ꯕꯕꯥꯅꯁꯨ ꯆꯥꯛ ꯆꯥꯔꯨꯔꯣ ꯍꯥꯏꯔꯛꯏ
Madуда aina baba ay sak lamdre. Ngasay sak chanarubagi khummi. Baba na so adudi nang ay tumnaba makhada phak tharaga semuro. Pung thenge tumnaba tawrasi hairei. Ay so hoy thaidana baba ga iga makhada tharaga tumnaba semammi. Kangkanga khandabaga ide tumbadu isada ihai hainaramde. Baba di nungai na dum gogo na khoga tumki. Idea koi badu mina koile lei du yeng du na lei. Phone yengadaba su charger su pura haudabanina. Aise battery loi kidana tawpham ama khangamde. Adumaina aise sum leiringai khoigi imasi mangaknaba makhol ama tarei. Aise phok hawgalaga imagi manakta sangubada imadi karisu tawdana leirami. Wakhanda isu ima natrane haujikidubo natraga oidraba zarane. Asumna ise amuk thorakpasida kanagumba miyoy ama yum maduda mangaknabagi mawongda yamna kina wu singbagi makhonse tarei. Aise sum makhol aduna taraiba maikaidu sum tarubada akonbadadi mamtongi kaadumdagi hoirami. Aisu kizedana kaadudadi itomda changudre adum kaaduda kanagumba ama nakhoktuda leihauwi. Kimandana aise babana hipiba manaktuda tamna changsalaga tumina hiptharami. Baba so amuk phuk hawgalei. Aduga ingoda ngasaidagi nang setumbada kweleng-lengido karigino. Babagi wahang aduda isu pungak hekngai. Kaino ne aide hawgalureng ngehang. Aduga babana ise kweleng-lengi hairisina karino. Babana mong ibungo phajana irenjana tumone. Nungalaga thabak yamini nasadu. Numidang khara pothajahau hairei. Aisu kaya wado khumdre hoy baba haidana. Aisu tumina muk hiptharami. Baba so tumkhre aduba ide tumba yaramde. Nongale se ngayang mapanda thuaga phamdunan lei. Nonganbagi moy lekaygi misu asiba hangba laknarami. Wakhanda ise asumna dum khalli. Mamto lekhidabase sora loidribawdi khara dum tamnarani haibase. Numidang wairam tasalakpada ise isada iyai hainadaba tawphom khangdaba ma phawrami. Babada soina baba yumda mukta salukhigi. Aigi phone ge charger do mukta lawruge hairami. Babana mong ibungo hojik numidang wairam tare. Nang adugi matam nate. Hayeng oina ipaga puna yumda kumusi. Aiso babana yadrabanina wa makha tarudre. Sakto e aise mamsalakpagiduda imagi mapamgi. Manggol aduda sum phamaga leiringai. Aigi mangsida posak ama duplang na tarai. Aiso mitmay khangsing heksingi. Aduga kaino ne haidana yengkhalubada. Posak adudi karisu leiramde. Koana muklapu makhongdagi nupa ama kapa makhonse tarai. Handakte so itumda maikay adumda sangudri. Babagi manakta oina thuna sangsalami. Aduga babada babatam na rei. Lapu makongda sumi magkapadong na tawi. Asa ay dikire da sida sumlay basi. Ayumda hanjakragi. Suran umito na laagi. Babana mo ibong wahayang ipaga sa tulay rasidi. Karay dano nang natawri hayri na. Ay naso baba mapanda thusi. Aduga ay hayrage hayrami. Asum na babagay kasi mapanda thong na rei. Aduga ay nagkutin na lapu makong adomda. Babada taami. Babaso adomda sangbado kaya ihay hainadaba mali. Aduna yari-yari ibungo lao ipaga layrula si haidana. Manungda muksang minaray. Saksaraga ngarang dong na babagay kasi. Makada tharaga tumnaba tawi. Ay na tumnaba pamsum taringay. Ay gitungda mima sumlepaga laybadang na tawi. Wanturaga na kanaso hiklay taba. Babaso tumbasang ipaisa makada tharaga tuminarami. Numitude sungarang suinti nungay na tumdabaga adum tumthakiba khangawdi. Aduba ay gimangsida hawdong nga movie ama. Ay ginakta sang salaga isi hawdong nga do. Ubada yam na kizaba mapuwami. Usinasin ay si tumlambadagi mikapudi thokli. Ay nagyantarak pada babadi at magtumdo na layramli. Tanzado da ngarangki dumay na hamo. Miyima yam na kanamangag na ba makhonsi muktaray. Luri di misakto kanano si khangbang amamdi. Kiba na isi isa pumapayzub na loy na kwesendo na lay. Babaso handak titara ba mali. Ay ngonda ibungo ng lamangag na risi. Kanano ni mangag na ba mayawri hayrei. Ay supuk hawgalaga babada baba. Asisi ngarang sunit tawri isi. Ngarang ay na hawgalaga yengo bada. Mamtuan gi ka sida gitaray. Babaso ay na dumna hayrak paduda. Masada ingak hek ngay. Kaino ni ibungo ng nahayri dupo. Lao ipaga yengo si haydana. Babagay ka mamtuan gi ka dumdalakpada. Ima po kuiso sang salay. Aduwa kuida kanano mangag na risi hangay. Babana sukhang dini ako'y turin gi ka di ki malini. Ima na mukay no turin gi ka di ni harisibo. Lao na edo di ako'y pulap jang ako yengo rasi.
Asumna puna akwasi mamtongi kada sangduna yengubada angakpaniko manungdadi karisu leiramdi tawbadabo sumanglomdagi nupa ama sut chingaga thongalomda thoki imabongnasu haisidi mong amani khujul lekam humdohsi haidana imung adu sinthungna khujul lekamdu humdoami aduga sumnungaitadana imabog indumsa hoi ima huisi moisi amuk kamnarai nongalamdai matam asida sumamtona thauri yalamba hainauduna horamba mapa aduda u masasi hainoma tawbudo dumaina makhol ama tarai adum tomina leisalle adumadi akhoiso thoga yengmudre nonghengan baga babani ibungo yumda ipaga salongna mukta kummusi aduga muk halakna ba haidai aiso hoi baba haidane yumda baba gaiga halakminarami yum yawbadaidi isada nena tajarami babadi kona muksalasi haidai aide babada baba ai lehorage hairami babana mo ibungo nangbo yum masida natomda lehobo nungai gadro haidai aiso sum wakhalama kanjalubadai tomda leibadu kijaraktana baba ka muk lakminarami sora swandringai manung asida de amuktabu mamtona thauri yalaga lekhidabani na tamnabada akhoi tumpham khangamdi sora thayengni haibagi ngasi gumba numit asidadi hayenggi thaba inkham gyamna kalami maduda babana maningda pot ama lauba sangubada khunjel amana babada ibai haidana kaurai baba sumadu tabada masada swai lauba ma poki matau sum tawdana nungan bagadi sora tu sole aduga maiba matanaraga yumgi koibadu lightin phajana khoiram thohalami madudagi tamnaramba kayadu phakre akhoisu yumda dum halai mayam hamagi wari se matanga saida loijare ani subo wari se muk mayam da khudon tamjari wari se ngasidagi sahi kharagi mamangi wari ni aigi mingse somorjit kaujai aina sahi ni phu manga muk surakpa dai waida aina workshop hangngai matam maduda thokiba thawdu amagi wari ni matamda nongju thagi matamni numit humni sumna nong sulep leptana haitharakpana lerak lamjaw isingna pik thalami numit masaka udaba kuirabani lamben sorokju isingna ilang langami lamben mayada leba kongkutsingda ising tungsilabanina jathok jasil lamadi gari thawba singda yamna pharak taba oirami ising tungsanbadagi athenba kom oiraboi ningdana gari thawtharubada ka hena kutpa oirambadagi accident thokpagi masingchu thingamdrabani aigi yumse imphaldagi kilometer 30 rom haidaraga leibani highway gi nakanda soroka hektaina duna lamben mapanda leijabani nongalaga lamben da mi langbagi makhona ayuk nuktin pungning hek nelli sumna tangi numidang mi tumda himna khraba matamdani santi phangduribasi lamben mapanda leiriba miyoi singsi magi thunga na pan dukan phamnaba cafe hangbana hangnaba magi apamba tawduna dukan hangnaduna lei chawo pikpa thidana igi swai gi thunganda gari car gi workshop masa ma hangjarami gari masadi marak ta semi adubo aina maruina semlibase makhong mari panba car bolero alto masina singba gari singasi semami ka hena chawba truck tata na singbadi aigi workshop asida semamdi numit khudingi ayuki pung 3 adai waida breakfast tawraba matung dukan thung hangdoktuna thabak suba dum hawi numit yunglap tawrokpa matam chai sing sanarpa matamda yumda sangduna sak charaga ngayak potharga workshop lomda muk thoraktuna thabak makha muk sathajai numidang wairanggi pung 3 fawba workshop si hangjabani masigi matung yumda sangaktuna khongkhut hamlaba matung phiron hongtoktuna chai sing chaduna potharami karigumba matamda thubagi gari paigadaba leiragadi numidangi chak toga workshop ta pung thenga phaw gari sing adu sembasu yawi aigi mungsi mi yamde aigi nupi amadi isa nupa khoi ahumda leijabani aduna workshop asi tawduna awada pa puna duna sanglaba sahi 10 se hingjarapani masidagi phanglakpaduna aigi mungsi adum lemna pana kona jai nungtigi matawgum numitoi se ayuki chak chaba toklapa matung ngayak potharga gi workshop ta laktuna thabak suduna leiri aigi workshop se tomdana piktakna tawjabani marakta gari ka hena chinsalabadi isanupa ga loinana thabak suminai adubo isanupadi college ki nukti gi kabanina thabak nukti gi subagi matamdi sangamde aduna marakta aigi mating pangduna lai nungthingi pung 3:30 ga tarakpa dawai gi matamdani gari gi injil lamakana sengduna leiringai matamdani khangaude gari bolero ma yamna kana thawjalaktuna aigi dukan mamang asida khamjalami
Gari makhon tabaduda aigi ngakse phat leithokhtuna yengi nonga chubaga gari sembasu ilak lakte aduna workshop ke thong adu tangkhai ama hangtoktuna lei maduda mayai chapchana bolero aduna khamjalai bolero adu dukan mamang chapchana khamjalakpaduda aisu karino haidana aigi wakhanda khalli maduda gari khamkhibadugi manakta tamna tamna sangsalami bolero adu angauba masuni masa yamna nali mamang thangba saruk aduda khajikti kopagi leiribadu urami ka hena tekpa kaibadi nati bolero adudagi sahi nifu muk suraba wang chauraba masanan nupa ama yamna pakhatpagi mongda kumtharaktuna workshop manung aduda sangai nupa adu icham chamba polo shirt ama lilai formen pen ut masu ama chu seli khungup angauba masu tongi masa yamna nana ui mana thorakpadu ubada isu marup haigadra inau haigadra gari sembigadabara hangami nupa adu sora sangba mohondorai aduga yamba kauzaragi yamba gi gari se sum thorakpada makhon khara thorakle yamna nungaitre amukta yengbiyo aina mo adudi engine yadaba natraga thau phataba hablobagira amadi soidina oirangmani ai haipeta yengjage sumnai se gari romda sangsange tawrubada nupa aduna yamba I thabakaruba amagi laksabani lamsang ama satkadabani matam yadre aduna ngasigidi nanau chasakhragi gari se yambagi nakta thamjaramagi hairai aina su inaw ay amukta yengkhige maduda nupa adu su yamna ngaingamdabagi mawongda yamba matam yadre aigi misu kaukhre sidagi khara salga ngaiduna leire hai aruba thabaki sasagadabani aigi gari se hayeng oina lawba laksaragi yamagi nakta thamjaramagi phajana yengbiro si haramduna magi pocketagi purse lakthoraktuna changwa chapi mari lising ani lakthoktuna aigi khusida namchen boy pisan boy tawramduna hathu adumak nupa adu thoki nong tarasu dum chatkhre aina wa haiba phong nangdana nupa adu dum thuna yangna chatki aisu nupa adugi matawduda kaino nei nongga loina chotpa tare magi sibu kari tawba yawraba janu khalami nupa adu chakraba matung aisu bolero adugi manakta sangsanduna gari adu karida karaida soiribanu yengi gari ge thonga du hangtoktuna gari du start tawduna yengbada nupa aduna hairamba makhondo amata thomde gari do kuina ngangduna thamla phau kari so thoidokpa tawba uramde sodi gari da dum thinjanduna thamlabani aiso gari du da kakhatuna start adu hanjan ngangkhatuna yengbada gari du nungai taba kari gumba amata yawramde wakhanda so kaino ni magi sibu kamtari tawde da asumna yengba yaba yengi kari so thoidokpa tawde gari do pung mari khara helakpadu da isu kari so kaiba yawdrapasibo hayeng mapula aga dum pikhrage khanduna gari edo workshop ki gari thampham aduda aise dum thousanduna thammi aduwa gari gi so adudi aina paiduna workshop ki thong adu lonsalamduna aise yumda sangai so aduna sangoi do yanduna thamammi numidang isai sing cha thokte numitoi gi nupina ngayon bidagi nga ro masa amala howi haidana nga do thongduna leirammi nonga subaga insanga haurambaduda aisu phajana charammi chak chaba toklaba matunga khoi imungsi TV yengduna lei pung mapan gi paukta si haiduna paw amuk tarami maduda pawduda pung ahum tarakpa dai waida imphal lomdagi ahan sahi humpu suraba ama gari bolero amana thombiramdana gari bolero adu hanna yengamdana adum chenkre nongchuba matang oibanina kanana su uhaudre bolero adu chenkre aduna gari thomlamba ahladusu khudakta adumak kanbangamdana leikhidre haidana pawda hairakpa matarami nong subada maram oiraga CCTV camera adusu mayek singna gari number adu uhaudre haidana video matik amasu hapami bolero aduna lambel adu sum thaurakpada speed to kana thaurakpada kongkut amada thaurubada mamai phat lei thorakpada lamben mayai da chalamba ahal adu da thomjanpa oirami aiginu pinasu iskari matongnu taurisibo khoi meitei masagi gari kuthau sidadi thomlammeka sirega soega yenghai potre pawasi nongma kandi accident gi pawsina sorok lamben na satkadaba kire aina mo yuchak thakchanduna gyan taboi tadaboi gari thaurabadina adum accident do thokpa tabani hojakangi naha singsu yu thaktana gari thoba heitre yuchak thakchalaga gari thoba ngaktani aduna accident se adum thokpa tabani asumna haina duna khoche thengne haidana tumba sangnarami tumthage tawrakpasida khoi thongalomda makhol ama tari tok tok lawba makhoni tari badu yota kaigumba mana tok tok subagi makhon mali makhol adu tarakpasida ina kainoni kananu lambel asida
ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯤ ꯆꯠꯂꯤꯕꯖꯥꯔ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯌꯣꯠ ꯌꯩꯔꯤꯁꯤꯅ ꯏꯆꯥꯅꯨꯄꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯕꯣꯏ ꯀꯩꯕꯣꯏ ꯕꯕꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣ ꯌꯣꯠ ꯌꯩꯕꯒꯤꯔ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯏꯅꯤ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯕꯕꯥ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞ ꯂꯣꯝꯗꯒꯤꯕꯨ ꯃꯥꯜꯂꯤ ꯌꯥꯝꯅ ꯅꯛꯅ ꯇꯥꯏ ꯂꯝꯕꯦꯟꯗ ꯃꯥꯟꯗꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯝꯕꯦꯟ ꯃꯄꯥꯟꯗꯅꯤ ꯑꯗꯨꯅ ꯂꯝꯕꯦꯟꯗ ꯃꯤ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯒꯥꯔꯤ ꯆꯦꯟꯕꯁꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯟ ꯇꯥꯕ ꯐꯪꯉꯤ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯃꯈꯣꯜ ꯑꯁꯤ ꯅꯛꯅꯗꯤ ꯇꯥꯏꯅꯤ ꯋꯥꯛꯁꯣꯞ ꯃꯅꯨꯡꯗ ꯌꯣꯠ ꯑꯁꯥꯡꯕ ꯊꯝꯕꯗꯨ ꯃꯗꯨ ꯑꯣꯟꯊꯔꯛꯑꯕ ꯖꯥꯔꯥ ꯑꯗꯨꯝꯅ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯪꯒꯣꯟꯒꯤ ꯃꯩ ꯊꯥꯟꯗꯨꯅ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯋꯥꯛꯁꯣꯞ ꯃꯅꯨꯡꯗꯒꯤꯅꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯩꯁꯨ ꯁꯪꯒꯣꯏꯗ ꯆꯪꯗꯨꯅ ꯋꯥꯛꯁꯣꯞꯀꯤ ꯃꯩ ꯑꯗꯨ ꯁ꯭ꯋꯤꯆ ꯅꯝꯗꯨꯅ ꯑꯩꯁꯦ ꯃꯩ ꯑꯗꯨ ꯊꯥꯜꯂꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤꯅ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯎꯏ ꯁꯪꯒꯣꯏꯗ ꯌꯣꯠ ꯑꯃ ꯊꯝꯕꯗꯨ ꯅꯤꯡꯈꯥꯏꯔꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ ꯑꯇꯩ ꯃꯐꯝꯗ ꯆꯪꯗꯨꯅ ꯃꯈꯣꯟ ꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯖꯟꯕ ꯇꯧꯗꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ ꯃꯩ ꯃꯨꯠꯊꯠꯂꯦ ꯃꯪꯒꯣꯜꯂꯣꯝꯗ ꯀꯥꯔꯛꯑꯝꯃꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯒꯦꯅ ꯇꯧꯕꯁꯤꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯍꯜ ꯑꯃꯅ ꯑꯍꯝ ꯑꯍꯥ ꯇꯧꯕ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯦ ꯁꯣꯔꯣꯛꯂꯣꯝꯗ ꯉꯛꯁꯦ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯔꯝꯗꯦ ꯑꯊꯦꯡꯕꯗꯨꯗ ꯃꯤ ꯆꯠꯄ ꯍꯧꯅꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ ꯈꯟꯇꯣꯛꯑꯝꯃꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯝ ꯇꯨꯝꯊꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯧꯁꯥꯒꯨꯝ ꯑꯩꯁꯦ ꯋꯥꯛꯁꯣꯞꯇ ꯒꯥꯔꯤ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ ꯈꯔꯁꯨ ꯉꯟꯅꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯊꯣꯔꯛꯏ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯉꯟꯅ ꯒꯥꯔꯤ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯌꯨꯛꯇꯒꯤ ꯉꯥꯏꯖꯔꯛꯄꯅꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯦ ꯒꯥꯔꯤ ꯕꯣꯂꯦꯔꯣ ꯃꯄꯨ ꯑꯗꯨꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ ꯑꯩꯁꯨ ꯋꯥꯈꯟꯗ ꯍꯌꯦꯡ ꯂꯥꯛꯆꯔꯅꯤꯗ ꯈꯟꯗꯣꯛꯇꯨꯅ ꯋꯥꯛꯁꯣꯞ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯥꯒꯤ ꯕꯤꯄꯤ ꯋꯥꯡꯕꯅꯤꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯁꯨꯃꯥꯡꯗ ꯋꯥꯀꯤꯡꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯃꯈꯣꯡꯅ ꯆꯠꯂꯤ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯨꯝ ꯃꯈꯣꯡꯅ ꯆꯠꯂꯤꯉꯩ ꯑꯩꯒꯤ ꯋꯥꯛꯁꯣꯞ ꯑꯗꯣꯝꯗ ꯂꯣꯛ ꯀꯟꯅ ꯅꯨꯄꯥ ꯑꯃꯅ ꯈꯨꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯆꯠꯂꯤ ꯍꯥꯏ ꯃꯥꯒꯤ ꯋꯥꯈꯟꯗ ꯂꯝꯕꯦꯟꯗ ꯃꯤ ꯆꯠꯄꯒꯤꯅꯤ ꯍꯥꯏꯗꯅ ꯈꯟꯇꯣꯛꯑꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯃꯅꯨꯡꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯆꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛꯀꯅꯤ ꯇꯛꯅꯕꯒꯤ ꯃꯈꯣꯟꯒꯨꯝ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯩꯅꯣꯅꯦ ꯋꯥꯛꯁꯣꯞ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯣꯟ ꯊꯣꯔꯛꯏꯁꯤꯕꯣ ꯑꯁꯨꯝꯅ ꯃꯥꯁꯦ ꯋꯥꯛꯁꯣꯞ ꯂꯣꯝꯗ ꯀꯨꯌꯦꯡ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯍꯜ ꯑꯃ ꯋꯥꯛꯁꯣꯞꯀꯤ ꯅꯥꯀꯟ ꯊꯪꯕ ꯈꯣꯡꯕꯥꯟꯒ ꯇꯥꯏꯅꯕ ꯃꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯝꯕꯒꯨꯝ ꯁꯟ ꯂꯩꯁꯟꯗꯨꯅ ꯆꯪꯈꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯍꯧꯔꯝꯃꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯈꯪꯗꯨꯅ ꯑꯩꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯃꯄꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯅꯣꯏ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯍꯥꯏꯗꯅ ꯃꯥꯁꯦ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯀꯧꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯧꯕꯗꯣ ꯇꯥꯕꯗꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯁꯨ ꯍꯥꯊꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯏꯆꯥꯅꯨꯄꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯁꯨ ꯄꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯗꯨꯅ ꯑꯩꯅ ꯃꯃꯥ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯪꯉꯝꯃꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯗ꯭ꯔꯦꯟ ꯑꯁꯣꯝꯗ ꯆꯪꯈ꯭ꯔꯕꯅꯤ ꯑꯁꯥꯏꯗ ꯂꯣꯠꯈ꯭ꯔꯕ ꯀꯔꯤꯗꯨꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯨꯔꯥꯟꯕꯗꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯔꯒꯁꯨ ꯋꯥꯟ ꯈꯥꯒꯠꯄꯅꯤꯅ ꯋꯥꯜ ꯑꯗꯨ ꯆꯣꯡꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯑꯩꯈꯣꯏꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯊꯤꯔꯛꯑꯝꯃꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯅ ꯏꯃꯥ ꯀꯔꯤ ꯁꯣꯏꯔꯝꯃꯣꯏꯗ ꯃꯩ ꯃꯨꯠꯄꯁꯤꯗ ꯃꯤꯠꯇ ꯄꯨꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯗ꯭ꯔꯅꯤ ꯀꯩꯅꯣꯝꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯃꯃꯥ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯆꯪꯉꯁꯤ ꯅꯃꯥꯅ ꯄꯨꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯁꯤ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯣꯊꯥꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 4-5ꯗꯤ ꯐꯥꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯒꯥꯔꯤ ꯕꯣꯂꯦꯔꯣ ꯑꯗꯨ ꯂꯧꯕ ꯁꯨꯡꯂꯥꯛꯂꯥꯛꯑꯝꯗꯦ ꯑꯩꯒꯤ ꯋꯥꯛꯁꯣꯞ ꯃꯅꯨꯡ ꯑꯁꯤ ꯇꯝꯅꯕꯒꯤ ꯃꯇꯧꯒꯨꯝ ꯍꯥꯟꯅ ꯇꯧꯗꯕ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ ꯋꯥꯛꯁꯣꯞ ꯃꯅꯨꯡꯗꯒꯤ ꯃꯈꯣꯟ ꯃꯋꯥ ꯇꯥꯔꯛꯄ ꯑꯃꯗꯤ ꯑꯍꯤꯡꯗ ꯅꯨꯄꯥ ꯑꯃꯅ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯇꯣꯏꯅ ꯊꯦꯡꯅꯔꯕꯅꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯔꯕꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯤꯗꯨꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ
ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯄꯨꯡꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄꯗꯤ ꯃꯔꯥꯡ ꯀꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯄꯨꯡꯂꯥꯞ ꯂꯥꯞꯅꯗꯦ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯤ꯫ ꯃꯈꯣꯏꯒꯤꯅ ꯂꯩꯔꯛ ꯃꯅꯨꯡꯗꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯤꯟꯅꯖꯔꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯉꯤꯕꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯕꯣꯔ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯊꯣꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯁꯨꯅꯗꯕꯒꯤ ꯃꯌꯥꯝꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯈꯔꯁꯨ ꯋꯥꯠꯂꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯛꯁꯣꯞꯇ ꯕꯣꯂꯦꯔꯣ ꯑꯃꯒ ꯑꯩꯒꯤ ꯒꯥꯔꯤ ꯀꯥꯔ ꯑꯗꯨꯒ ꯄꯨꯔꯁꯤ꯫ ꯒꯥꯔꯤ ꯕꯣꯂꯦꯔꯣ ꯑꯗꯨꯗꯤ ꯃꯄꯨꯅꯁꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯗꯨꯗꯤ ꯐꯔꯦꯅꯦ, ꯅꯪ ꯃꯗꯨ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯣꯂꯦꯔꯣ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯍꯥꯞꯇꯨꯅ ꯂꯨꯍꯣꯡꯕꯗꯨ ꯆꯠꯂꯝꯃꯤ꯫ ꯂꯨꯍꯣꯡꯐꯝ ꯌꯧꯗꯨꯅ ꯂꯨꯍꯣꯡꯕ ꯌꯧꯔꯦ꯫ ꯂꯨꯍꯣꯡꯕ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯑꯩꯁꯦ ꯆꯨꯔꯨꯞ ꯊꯛꯀꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗ ꯊꯝꯃꯝꯕ ꯆꯨꯔꯨꯞ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯈꯥꯝꯃꯤꯕꯗꯨꯗ ꯏꯇꯣꯝꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯅ ꯁꯣꯔ ꯂꯣꯟꯗꯨꯅ ꯈꯥꯝꯃꯤꯕ ꯒꯥꯔꯤ ꯕꯣꯂꯦꯔꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯁꯦ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯥꯏꯗ ꯂꯩꯕ ꯑꯍꯜ ꯑꯃ ꯃꯥꯜꯂꯝꯃꯤ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯁꯤꯗ ꯃꯤꯠꯃꯥꯡꯁꯤꯗ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯕ ꯑꯍꯜ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯑꯩꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯝꯃꯤ꯫ ꯏꯁꯥꯗ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯑꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯩꯁꯦ ꯁꯨꯝꯅ ꯈꯟꯖꯩ, ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯖꯥꯠꯔꯥ? ꯒꯥꯔꯤ ꯃꯄꯨꯗꯨꯁꯨ ꯁꯤꯈ꯭ꯔꯕ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯒꯥꯔꯤ ꯑꯁꯤꯁꯨ ꯂꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯩꯁꯦ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯍꯩꯅꯔꯛꯇꯕꯗꯒꯤ ꯂꯨꯍꯣꯡꯐꯝꯗ ꯆꯪꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨം ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯕꯗ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯁꯤ ꯍꯥꯏꯅꯗꯅ ꯒꯥꯔꯤꯗꯣ ꯑꯩꯅ ꯊꯧꯔꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯒ ꯇꯣꯡꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯁꯨ ꯍꯤꯗꯥꯛ ꯃꯆꯥ ꯑꯃꯇ ꯄꯥꯏꯈꯤꯁꯤ ꯍꯥꯏꯗꯅ ꯍꯣꯇꯦꯜ ꯑꯃꯗ ꯈꯥꯝꯃꯒ ꯍꯤꯗꯥꯛ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯁꯨꯝ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯒꯥꯔꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯁꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯇꯌꯔ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃ ꯁꯣꯠ ꯁꯣꯠ ꯌꯥꯟꯕꯗꯧꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ꯫ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯉꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯟꯈꯩ ꯑꯗꯨꯁꯨ ꯃꯃꯥꯡꯂꯣꯝꯗ ꯂꯣꯏꯅ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ? ꯑꯩꯅꯁꯨ ꯈꯪꯗꯦꯅꯦ, ꯃꯤ ꯑꯃ ꯆꯣꯡꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯒꯥꯔꯤ ꯑꯁꯤꯅ ꯃꯤ ꯑꯃ ꯊꯣꯝꯂꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯌꯔꯗꯁꯨ ꯀꯔꯤꯁꯨ ꯆꯦꯜꯂꯝꯗꯦ꯫ ꯃꯁꯤꯗ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦꯅꯦ? ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯝꯒ ꯑꯣꯏꯔꯕꯖꯥꯔ ꯀꯥꯟꯅꯗꯦ꯫ ꯏꯕꯨꯡꯉꯣ ꯒꯥꯔꯤꯗꯣ ꯀꯥꯈꯠꯂꯨ, ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯔꯣ, ꯌꯨꯝꯗ ꯍꯜꯍꯧꯔꯁꯤ꯫ ꯑꯩꯁꯨ ꯋꯥ ꯉꯥꯡꯗꯦ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯀꯟꯅ ꯅꯤꯡꯖꯗꯨꯅ ꯌꯨꯝꯗꯗꯤ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯈꯟꯖꯩ ꯒꯥꯔꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯋꯥꯛꯁꯣꯞꯇ ꯊꯧꯖꯤꯟꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯩ ꯑꯃꯠꯇ ꯊꯥꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯩ ꯊꯥꯡꯒꯠꯂꯦ, ꯑꯗꯨꯒ ꯃꯪꯒꯣꯟꯗ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯛꯁꯣꯞ ꯂꯣꯝꯗ ꯑꯩꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯈꯪꯂꯦ ꯒꯥꯔꯤ ꯑꯁꯤꯅ ꯃꯤ ꯊꯣꯝꯂꯨꯕꯗꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯊꯝꯂꯝꯕꯅꯤ, ꯃꯄꯨ ꯑꯗꯨ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯋꯥꯛꯁꯣꯞ ꯃꯅꯨꯡꯗꯒꯤ ꯍꯣꯔꯣꯟꯁꯦ ꯀꯟꯅ ꯀꯟꯅ ꯂꯦꯞꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯋꯥꯛꯁꯣꯞ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯎꯕꯗ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯑꯍꯜ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯖꯜꯂꯛꯏ꯫ ꯑꯩꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯃ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯑꯗꯥꯏꯗ ꯂꯦꯞꯄꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯏ꯫ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯖꯥꯠꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯃꯒ ꯃꯪꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯇꯨꯅ ꯕꯕꯥ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ, ꯐꯤꯔꯣꯟꯒ ꯍꯣꯡꯗ꯭ꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯀꯨꯏꯗ꯭ꯔꯦ, ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯈꯨꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯋꯥꯛꯁꯣꯞ ꯃꯅꯤꯡꯗ ꯗꯝ ꯂꯥꯎꯅ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯁꯨ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯗꯨꯅ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯆꯥꯅꯨꯄꯥꯅ ꯕꯕꯥ ꯀꯔꯤꯅꯣ ꯍꯟꯗꯛꯁꯤꯕꯣ, ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯃꯅꯨꯡꯁꯤ ꯇꯝꯅꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯨ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯃꯁꯤ ꯄꯨꯝꯕ ꯏꯄꯥꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯒꯥꯔꯤ ꯕꯣꯂꯦꯔꯣ ꯑꯃ ꯂꯩꯔꯤꯁꯤ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯉꯥꯛꯇ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗꯁꯨ ꯀꯩ ꯀꯩꯅꯣ ꯌꯥꯝꯅ ꯑꯉꯛꯄ ꯈꯔ ꯊꯦꯡꯅꯔꯛꯏ꯫
Isanupanasu adudi baba gari si asida kuina thamba phararoi hairei. Adumaina isanupaaga aiga wari sanaringai aigi nupisi yamna pakhana thongandagi sangai. Akhoinasu kaidoragi hangami. Maduda aigi nupisu akiba khara thengnarabajani. Kaino maso pakhana warido tamjarai. Maduda isanupaaga aigana phathabirami. Aduga akhoi imungda sangaktuna gari edugi matangda wa tanarami. Isanupanasu baba gari se sida sum thamba yaba nati. Akhoigi ipot iransu nati. Aduna thuna pulisda chalaga wari asengbado hairaga pulisda paw ama pirubana phani hairai. Mamaga aigana su khoi maduna pharani khummi. Numito luhongba salubagi plau khara charga chaka mata thongdre. Akhoi se adum tumnarami. Nonghenganbaga aigi yumda pulis khara sangai. Aji moi ubada mihun se lawai luton yauki. Laiba pulis sing aduna swaigi workshop ta gari bolero ama khamisi. Masi ahal ama thingamagi case ta chenaba gari ni. Gari mapudo phare mapudo na mafamsi talakpani sida lakpani hairei. Aisu sengna do moida wari pumbali do na khangalami. Police do na so aise police station phauda salusi haidana. Gari duga kai gai se police station da muksalami. Moina so aise wahang pahang khara tauraga aigi waina di dum thadurai. Yum hek yawbaga isanupaa na subaba. Gari sidi nongma khuna paw yengbada. Gari emana ahla ma thengamaga sen khitawba gari do madu oiramane hairei. Aigi nupina mo imay pema mapanangi daw sidi kari daw no siramni da gari dubu sida kuina leirammi ba asumna gari do pukhibadagi hana aki akhang nangamba singa do loina phaki. Aigi nupina su nungaite maiba mata kauraga kai no so khara yengthon si haidana maiba matanarga yengthohalami. Maiba duna so sumna hairei. Sida thoami ba mathwai mami adu so noida kari su tauroi summa thengambagi gari asida inai khara pakhiba duda mathwai mami do thoraambani karisu tauroi haibirami. Adumaina tawkhibadagi hawdikti karisu tawdre. Masini mayam ngasigi rian horror story. Mathangi wari thagalakpada mayam punamuk thengnarasi. Ngasigidi mayam dagi kainanaba bidai lawjari.